Kanglei News ki numidangi pau yengbiriba khudingmakpu Obes Naras Kumari na khurumjari haukiba December 13 da Manipur Police Commando personnel singna salongfamda Khunngakpa ama nongmaina kaptuna hatkiba amadi tarukna fajinduna thambagi mayokta Nambol Kamong Langon Samlaikai apunba maira paibilupna senduna Wakat Mipham ama Sikhre KAIREMBIKHOK PUBA THANGBA NGMLOIDABA SENKHAI THUMKHAI TWBIRKKANO Thawbal district ki KAIREMBIKHOK khul asida leiriba miyoi ayamba tabak su nomduna hingjaba singni hairaduna khul asigi miyamda PUBA THANGBA NGMLOIDABA SENKHAI THUMKHAI TWBIRKKPA amasung ki akhang pirakle haiduna yaningdaba phongdoktuna ngasi nungthil KAIREMBIKHOK lamkhai waiting seta khul asigi miyamna Wakat Mipham Phamkhre Kuki militant ama moigi bunkerda odi Chtkhre aduga Sikhre hingni thajadre Sisipur Security Force na Susanpurda miyoi ani dagi yamlaba brown sugar WY tablet fare hairi miyoi amagi yumda bom thamjillamle ngasi ayuk pung 3 lom taba matamda Singjamai Police Station gi manung chanba pakwa huidrom laikai da leiba Asem Ranjit chahi nifugo 3 apokpa laikhidraba yaimagi mayumda sakhangdaba miyoi singna amuba machugi cherang khaw amada yomlaga bom ama thamjillamle hairi imung manunggi miyoi singna thengnarakpadagi khudakta police ta pau piraduna police ki kangbu laktuna bom adu asoi angam yawnara lokthokre bom adu kanana KAIREMBIKHOK thamjilamlibano haiba khangba ngamdri YouTuber amasung Google na Los Angeles lamaigi relief oinaba $1 million donate tawkhre malengi social media platform da video sharing company achauba ama oiriba YouTube na ngasi laukthokibagi matung inna Google amasung company asina handakta Los Angeles ta lamai chakpa miyoi kaya sikiba amadi yung kaya mang takhankiba adugi mateng oinaba $1 million donate tawkhre hairi tha si mapanda thokiba lamai chakpagi thaudok aduda California State ki Los Angeles City da leiba Pacific Palisades ki mafam aduda ka hena asok apan nangkhibani mafam adugi report ki matung inna hauzik lamai chakpagi mapangal adu hantharakpadagi asi ana amadi yungkai nauna chakpagi thaudok ki pau leitri adubu yamdrabada miyoi 15 gi punsi mangkhibaga loinana atopa miyoi 13 amana thiba khangdri hairi yimthangnariba Nagaland khaibokta aduna Frontier Nagaland Territory temgadawribra Frontier Nagaland Territory da executive legislative amasung financial autonomy piba union lengakna yare ENPO Wangu Laifam PSC awatpa doctor amadi staff sing thabiraktabadagi hospital asigi gate miyamna lonsinkre Primary Health Center PSC Wangu Laifamgi oina awatpa doctor thabiraknaba Manipur lengaki Health Minister amadi mari leinaba singda haizaduna leiringeida PSC asida handak doctor ama transfer tawkhibagi mayokta ngasi lamdam adugi miyamna PSC asigi gate lonsinduna khongjang